interview loiraga thorakpado laisa tarhanga madum chatlibani hangakliba wahang singduna ma interview phamuribra natragi icham chamna changluribra masa phogyan ta chatrabani makok machado ngaurubani icham chamjabisi nupa amana namdane ngahonbani showroom gi mapalduda lepna wakhal khalambadagi magi phone do bag tagi lauthoklaga number amado call tawri yai ai halamage ai loire yarni nang thabak thadokpa pharak tarani ai adum halamage pungsungali hoi thamage ko phone thamna kibaga adumak liptuna leiri makuta su phone do pairi somda laisa hek thokkibaga yuhendi magi sarnik da onsilaga wahang khara ngauri sir hoziki nupi mchadubo yuhen su magi sarnik na laisa mangon da marol khara lon kibado tahora male madonna makokta chusin kibaduna hangaklibani haiba niksu khangbana yuhen da yingda thonglom da sum mitham thamlaga the best part of my day hairakliba wa haituda yuhen mamit law thoklaga sir really handakti nik tu noklaga yuhen da onsilaklaga yuhen nong fadok sunok pu yadrane yuhen bit kha an hanbugum khumakli as ai da sing bu oirabra khaluri aduga sir di khai boirami mi amani interview lobal loibaga ni yuhen da onsilaklaga yuhen nang interview loram gero soi pau to ongi ge sir na chingna bidragadi keso kaide phana basilamo wai krasi haram laga nikso interview room dagi thorakli laisa di lepna gasa interview room dagi thoraklam dai do ma gyan mien tarak kidabado ningsinglei nikna pirakli ba ising class so lauranga khajik thakchili yamna thakpadi natte maming tegi oina masado khra inthana ba thaklibani you are cuter when you are smart nik hande wai se mo haizilakpada laisa masado kaino ma tawkre table mathak tu da thamli be sing glass to amuk lokhalaga khara mu thakchili sor phawa chning ta na hon bangamba ngamsilaktre ipun pun sinkre amuk su yen taram gadra taraga na kari khalamgani khanbada he na bu masado langtaknare leitadre amuk su yen na yengbani adubo yuhen di magi tawpham thokpa thabak to adumok makha chathari mityeng do nik da yeng mangam jamina makha da thamliba magi makhutu da amuk yengli adubo masu handakti thongna pumba khomjilanga wai khara kangthorklami sir ai chatkiba yaradra latlat tawna pakhatpagi moong da hairakliba laisagi khonjel du taraga ni nokning bana loirabani mamai du makha da khazak luktharaga makut khutsa amadi khobiduna khadang da hafet pai basanaraga nali nokmi nokning bodo khangli adubo masu tumin hek leisinde okay you may leave now chalo haraka to da chalorage khalamale document holder do makhutna chena paisilaga mafam to dagi thorakpani khallu bada laisa matom ta musi kaiba phori kari nungi la obano haibado khodak sida phorok tabanati nungthil gi nungsa haikalakpa kharsu sa bhaido oire lambi nakal du da lepani na nungsa du so mamai dek phunjilibani makut macha do thangkatlaga nungsa do khannabo nari adubu matang do da saramba nungsa do urum khanglang langsin kibadu da angakpa amaga loinana mamai de khalam makutta tapna thadaranga nakal lomde khalakpani adubu makut khobak achobadun ani dana magi makok mapada khallaga leplamni ba misak to ubada pakhat pe kei boy tungda khongkap amani halli matawdu da nupa du so magi khalamba makuto thadakhidana khongrau pocket ta thingjinkre aduga fala laisa mangon da diet munna yenglaga leptuna le nungsa khalamba makut humjin khrabaso wang saw khraba mana lepokpadadi satin ke doruni urum phangli hauju phawa kuina michana rubangam banate mamai do nattana masa pumbana kalom do thoklaga tumin lebli kaina andoino nupa magi khonjel da ilumlum da hanglakpo hangda madudani laizamana hek miulgi khungsilyang khalakpado ngasa interview manungki matongduga
मादी हेन पाखटख्रबनी हौजिक करी अमुक तौरकनी खनबदा मा तसेंगना कीबा फावरे nga ki hongba niki hongba naiba maongsida hantak tini makha taramda gari parking leiba domna changkhre ikui da magi gari du thodoraklaga laisana lepliba mamang adumaktada khamdana mamang thangba sit ki thongdo hangdorakle karo haibagi maongni laisa su khanglibani uribani adubu ma khangsina daba amadi usina dabagum khazaida tarakliba samdo makut khutsadana khomjinlaga daramdep sina bohonari next gari gi thong hanglaga thammi haiba khangni karo o haina wai ama phawdi kangthoklode adobo magi meeting di laisa mangondagi hongdribani mekop khara gi tong laisa sakpam honglaktuna khongpham linglaga khamlang gari gi maikei du da lakpa ubada niksu sakpam molai harawbagi sakpamni makalamai laisa tabli sum lakpatuna gari manak hek yoksilakpagadi itha thasada ngasaidigi khamleba nikki gari do na thairamlaga magi mathangda khamleba gari do tamna chatkibudo uraga handak sunek sakpam onkre harawbagi sakpam da leirambani asawbagi sakpam do onkre laisa khamleba gari do da kakre niksu gari thoriba driver do da gari manungdagi magi thoraba mamit ani duna huttuna yenglaga laksina bohonari pisumani do laksina de haiba khangai rabani gari thoriba nupa do bu yengna machin murum son bahori magi huran bado oramgani ngasi mi sina basore ko aina ma ngai biri aduga aiga sik isu thosadana ilai laina topam daga tongkidana nungai ni nak huran banangso thaukhriba gari do patung inaraga tanaru bustu tawde pisumani do samjinna khayeng hoba khangni piding dagi ma khrabaga hanagum parking do da thausilaga khamlamle magi showroom do da amuk changkhre laisa kamai toge khalak tongman bro yimi aina wa nganglakpada laisa ituk tuk thana thongnarom de yeng thoklaba mamai do khajik laisilaklaga khaloida la amdabani hena fai yimi ai ngakna nang soramaba response pibada aina khwai hena daba mi amana interview lawrakpada aina kamaina fazana response pidoino sigi wa ngak sunatana haige hairaga hairamni bawado loisanda jab amu lepkhre kanano aise nanga hana khangnaba miro yimi aina chingna kini matagom machinna thoglakpa wahai ama fatkhum lai mana aise samsam phasai chei leba nupani mado yimi ai matomta murum son bani laisa di tahanda amuksu laisa gi masandu da yengli amuksu wari sanade ani do magi mang thokpa tumin famnai asumna yimi ai so laisa bu mayum changpham gi lambi phawba thinbiram langa ma so mu magi thabok mafam da hankre numidangi matamni fana thengla phawba nupa do tumthaba yadre mamit ani do isalaga ngahak tapok leiba ngamdre ngahak leitana yawoli marami cha da masado khairang khoisauna ba ma yawri bani khairang khoisauna bagi maram so masana khangjade masigi matik chaba pakhom masana piba ngamjade leisu leite mafamdade tumlambadagi fukamu hogolaklaga gyan taribra tadribra magi rumdudagi maklab asangbada launa thangluna thoraklaga laisigi hana oiramba rumduda log toriba thongdo hangduna changakli atai hanna yenglude changlude chumjung thongdang mayagi table chair thariba duda laklaga famthai magi hekmit mangda leiriba cactus kamla singduda hana mitfam thamlubani adobu kuyode pisumani do sukchinaraktuna kamla singnu masing thirakle hana lehobadi ahumni adobu ngasi ani khaklerambasi ubada magi pisumani do sukchinna kibani thongnaw mayada thamliba ani dudi walamde adumak machi lengde leirami adobu table mathaktuda naitom thamlambadudi leiramdre phablambadagi phuk hagolaklaga wakhal tori kanane lokthoklamgani puthoklamgani haibagi wakhalni tawraklibado adobu sum khalakpada chinglembada chingnarakli nongba ayuk ama ma bahodokpa changakibado ma natana rumsi kanana suchangde haibase masana munna khangbani wakhaldo lakpaga chinglembagi rum tamda amuk prap khonglei thuna laklaga thongdu thinbaga loinana kawbam su yauri
Chinglimba, Chinglimbo, Tabro, Tongsango. Tuntarubagi taru drabaso, Hanjin Korok Padudadi, Chinglimbasu Taraga Tongdo Hangdorakli. Irum Pangliba Mamit Anido, Mayambada Yinglaga, Hakam but Hafet Chalaga. Kehage. Hey, Kehage lady, Nakektas of Topra. Kai the Kektas no. Irum Pirakliba, Manau Chinglimba Pakumdo, Ma Pindre, Handakti, Conjel do Kantak. Nang na Liza the Leodai. Ado de Kektas of Topraba. Chinglimbasu Tumlubagi Ganman Taro the Bani. Wakaloiruda, Machin the Tolakpa Waikara, Patpat Kunkibani. Adobo Mayamba, Handakti, Mayak Amagaluinana, Harik Pasida, Masugia Lai. No Mamana, Lizagirum the Gi, Paze, Nungsi Haine Putora Kiba, picked up a Kamlada Tariba, picked up Toba Kektas Machadoni. Handakti, Lalaton the Kumaklami. I got a lay. Putoro, Chalo, Ace Sungagi. Matang matam ichachada, Nangam Singam the Mato Lakliba. Mayambaging a Sigi Mato Sida, Magian among Silakli, Tingak England Bade. Kaino umang in the war, Putoro Chalo. Chilean by Kankang the Manung the Muchak Laga. Mana Tamniba, Magi bedside table Machado the Tamniba. Cactus Gamlado, Palaga, Machin the Murmur Soli. Kay Linus Owner Panokandi, a hingsida. Cactus Mach Amagi, Egito, to Gareba. Kay Amagulera Panokandi, hanging at low Yabsida. Ngang the wall close to the Amok Yingi, a hingipong, Barotanga the Rumley. Pungside. High nine the Maso, Cactus Gamla Machado Putorak Lega, Mayambanik the Cineram Labaton, Manhana Chunky Dringe, Nikto, Madopuranga Amo, Prepper Blacktona, Lizagi Hana room oiram Baduda, Changak Laga, Gamla do Bohanagum, Tongnau the Git Changak Liba, Tabel Mangana Yeriba, Devil Matak to the Tamli. A hingi Ming Laba, Tabel Mangana Yebada, he Namatik Manga Tolak Bagum Tori, Magi Magun Lepi Cactus. Paliba Tinkang du Pau, Ilang Lankana Urak Paduna, Ningol Magi Toto Lauba, on Sadu the Uranga Leba, Tinkang Tumbogum Urak Laga, Chena Pauba, Porungadaba Man Maonda, Kalai. Quite the Gainaram the Posaxina. Quite the Gainaba Posak Oirapa. Yagnabo Oiramba Cutting so. Chana Bo Oirapa. Kagino. A so home Bala Alivase. Churolni. Tamoy Churol, Magi Tamoy na Hanglakpa, Wahang Chimal na Pakumpi na Bohnarak Pamikuptadi, Karigamba Potsak Amagapal Oiduna, Ipan Pansin Kibagum Tokre, Nangtok Pangamdre, Anam Kan na Nangtok na Bohna Ringe, Ikay Bakaw Waman na Palamo Oisinkre. Hawkre Ahing Dumaso Matangi Numituni, Ahing Tumbayada, Hawkibaduna, Nongalak Papung, Mari Harak Padwaida Uitakipani. Magi room the Changlaga, Pamung the Ninkin Tumba Sunate. Narang Lakiba Mapam du Magdada, Jokrida the Hanagum, Adumak Wita Kibani. Ayuki Liak Laura Banusana Mamit Mamai Kang the Yerak Labada. Karam to Mintum the Nalay Hagole Maso. Irum Pangliba Mamituna, Table Matak to the Amo Koyingly. Magi Kongra Pocket to the Amo, Maduna Carino Matiri. Phone super of Tramalin. Tumlubagi Conjel Gado, Ising Pata, Machinda Solakpani. Pamnamba the Yagot Laga, Masurum the Nagitokre. Somda, Liza Sugiantanda, Wakalgi in the Labanate. Narangi Tauto, Ningsing the Namang Libani. Wakal Nungai the Bagi Mangba Maxonate. Karino Kangdaba Maram Amana, Mabu Manghali. Chak Tongba Chankraga, Chapu Mahi Patake, Irinzana Manglaganam Obada. Chaksang the Changak Liba Mitsnana, Gang the Chapu to the Yingla Madagi, Manau Pilais the Onsilaga. Liza, Chapu Mahi Patarin he. Congeal to the lies the door Ikankangi, Makuta Bayram Bachegap to so, Makada Pop Tadaki. Amukunkalaga, Nakal Wire Plebibi, Machi Misnada Falap Yinglaga. Tia, Kedorage. Hairaga, Chapu Tangtaduna Chak Mahido, Chitokli. Kedorage, Nangamu Mangidubo. Mang Dereche, Sum Wakalama Kalambane. Wadu Taidokpo ina, Liza Topa Wow in a Pusilaklami. Che, Ima what horrible. Garang Suchak Chaning Dena, Pasana Chakide. Hogolore.
Ngaikhone, nang ngarangi interview dana kamai toramaba, khalakadaba manbra. Interview palakpada laisa bit khakan hanli. Khumdi khumningda machen hangakpaduda khumde yadabagum khumaktami. Khangde daiche, gyan gatade. Adu natrasu atopa thabak yengage. Kai sorum haibano moigi dubo. Laisa hantakte khonjel du lat tawna. Iche na khangaroye. Ai sohana amukta tadrida. Adu iche, atai lairi akhoi bungo school chatpe loisan khraba. Loisandrida, chatloina ne ningai tawribani. Iche yaudраsu yarani da ai dum loisalage iche. Bungo thaimaga loisan biruro. Ho, phare. Hairam laga metsna so among thokre. Ayuki pong mapan tarakpa adwaini. Chinglem basu duty chatna baloisan baloiraga thorakpani. Makutta phone dusu paina kanadano call tori. Call the ring tamak chatlaga paikhalakpadi tongde. Sumang kumlaktuna garasta karaklabani. Magi gari manakta lepna phone ring chatlibado ngai baloiribra. Natraga pairak pangairibra. Oi thangma makutna gari gi thongdo hangnaba tori. Pairak trabada masu makhata na tawrudre. Adubu wakhalda dekhalle. Ngarang su pairakte. Ngasi su amuke dobo yarazano. Wakal khanna gari da kakiduna hospital maikai pangkre. Mangol gesture da famlaga khabar yengliba machanupa ahal oiriba. Nongdrenda yengna siamdo magi tung oi nakal waira fleptuna tumin sum yenglambani. Ole, handaki matangsi machanupa nongdren phibam da kaida tasing ahongba kaya ama uba fangle. Masa nanbada manao onidagi thoina noptaba nupasi. Ngasi masam mana fao isang na khakle. Makoi phauba kakkani kawbugum tawkre. Adugumba machagi ahongba singdu uraga tanja fangli bai wara hoge pautak pirage khallabra. Siam wangang laklami. Lu na leiba haibasina leina tina dagi ngak thokpa natana wakhalak changpumba santi da leibani. Tawruba khuding dasu mai pakpada natana mithoi mihenbani. Karigino khangbra. Lu na bu leiraba. Nasana confidence ama dum loina rakladabani. Nupa amu oiraga nupa amagi magun ngaktaba haibasisu ikai ningai nida. Thongna phaba mi amata masak maong manadabani. Mani muktagumni hainaribani. Ngaya ki aningbaduna achumbani khallaga tung inarabadi mado mangnabagi lambida masana sinjaduna chachabani. Magi mapabungna marog leiba wahai khara hairaklibodo nongdren taribra tadribra khabardudagi miting phairakte tumin sum phamlaga yengduna leibani. Chumsu summi hairakliba singdo maduna ma khumpham su khangdabani. Sum tumin laisalagade magi pabungbo man usittaba thawoidabagum khankrani khallaga masu wahai amade kangthoknaba honarakle. Pabung makha taba ngamda wahai sida loisinkhre. Nangi pabung lena masak phawdi khanglidana. Pabung masak khanglido yam pharabani. Pabung ai wadu haiba loisan kidre siamna marak thatlaga. Nangnabu pamlabadi imaudo adum lawbiruso. Maduda ipana karisu haigadaba leitene. Adogi wafam engonda leiteda pabung. Hayone nangna pamibado pabungda. Nungti numit khudingi khara thaksin chasillaga ngaurug halaisina kari hainingibano. Hoi maduna nang karan turen tawe habadi nate. Adubu nangna lotnaba hotnaribado nang pabung sune. Mitna ama phawdi soinadrine. Khumba ngamde nongdren maran leiraba misak amagum tumin luktharaga lei. Phamliba adudagi sumachi lenglakte. Ngayak tumin leibaga siamna amung makha tarakle. Matungdine nang ipabu sawnaba tharbuk tawraano. Siama mai leiraga imung changnaba onsilakpani. Adubu machanupa yaima oiriba nikna thorakpaga mapa chanakiduna. Pabung siamsu machanuwa hainingba manba maongda mabu khamlakpaduda masu thanglamba khongthang leplaga karino hairo haibagum tumin yenglaga lei. Pabung da khangdabu khra leire. Tachau se handak Patanjali gi products khara advertise tawduri haibani. Adugini sam koi khaktana honarise. Kem khaluna pabung punsigini. Wadu ngang na mapabung gi pakhum ngaida nokmi mangoludagi sumangda kumkhre nikto. Wadu da nongdren su nokning lurabra kaino mai thongda masu nokmi tahorabani. Asam na niksu magi gari thodok laga thokre. Ngasi ngarang si nik
ꯃꯈꯣꯏꯒꯤ ꯁꯣꯔꯨꯝꯗꯅ ꯑꯅꯝꯕ ꯃꯇꯝ ꯀꯥꯏꯊꯣꯛꯂꯒ ꯂꯩꯔꯤꯕꯅꯤ ꯉꯁꯤꯁꯨ ꯍꯧꯖꯤꯛꯁꯨ ꯁꯣꯔꯨꯝꯗꯅꯤ ꯃꯥꯅ ꯍꯥꯟꯅ ꯊꯧꯔꯛꯂꯤꯕꯁꯤ ꯌꯧꯕꯒ ꯃꯥꯒꯤ ꯀꯦꯕꯤꯟꯗꯨꯗ ꯆꯨꯝꯂꯤꯡ ꯆꯪꯉꯛꯂꯒ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯃꯔꯣꯜ ꯅꯥꯏꯅ ꯊꯝꯂꯤꯕ ꯐꯥꯏꯜꯁꯤꯡ ꯃꯔꯛ ꯑꯗꯨꯗꯒꯤ ꯃꯊꯛ ꯏꯊꯪ ꯊꯪꯕ ꯐꯥꯏꯜꯗꯣ ꯄꯥꯏꯈꯠꯂꯒ ꯍꯥꯡꯂꯒ ꯍꯥꯏꯔꯞ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯉꯤ ꯊꯣꯏꯅ ꯃꯨꯟꯅ ꯌꯦꯡꯂꯨꯗꯦ ꯑꯗꯨꯕꯨ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗꯨꯅ ꯃꯤꯡ ꯑꯃꯒꯤ ꯃꯄꯥꯗꯗꯤ ꯌꯥꯝꯅ ꯃꯨꯟꯅ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯈ꯭ꯔꯦ ꯏꯟꯇꯔꯚ꯭ꯌꯨꯗ ꯃꯥꯏ ꯄꯥꯛꯂꯕ ꯁꯤꯃꯗꯤ ꯌꯥꯔꯦ ꯍꯥꯏꯅ ꯈꯟꯈꯤꯕ ꯃꯤꯡꯁꯤꯡꯗꯨꯒꯤ ꯂꯤꯁꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯀꯔꯤ ꯑꯅꯤꯡꯕ ꯂꯩꯕꯅꯣ ꯈꯪꯗꯦ ꯉꯁꯤꯃꯛ ꯈꯨꯗꯛꯁꯤ ꯔꯤꯖꯜ ꯑꯥꯎꯠ ꯑꯣꯏꯅꯕ ꯍꯥꯏꯗꯨꯅ ꯃꯥꯅ ꯍꯥꯟꯅ ꯌꯨꯍꯦꯟꯗ ꯁꯤꯟꯅꯗꯨꯅ ꯂꯣꯏꯁꯟꯅꯕ ꯍꯥꯏꯈ꯭ꯔꯕꯗꯨꯅ ꯑꯣꯏꯔ ꯃꯥꯜꯂꯦ ꯌꯨꯍꯦꯟꯁꯨ ꯃꯥꯅꯁꯨ ꯅꯤꯡꯊꯤꯅ ꯐꯖꯅ ꯁꯦꯝꯂꯒ ꯊꯝꯂꯝꯕꯁꯦ ꯃꯗꯨ ꯎꯕꯗ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯆꯕꯒꯨꯝ ꯃꯥꯏꯊꯣꯡꯗꯨ ꯏꯆꯝ ꯆꯝꯕ ꯃꯑꯣꯡꯗ ꯀꯔꯤꯁꯨ ꯈꯪꯗꯕꯒꯨꯝ ꯎꯔꯤ ꯒꯨꯗ ꯃꯣꯔꯅꯤꯡ ꯁꯔ ꯃꯥꯒꯤ ꯁꯔ ꯅꯤꯛ ꯂꯥꯛꯈ꯭ꯔꯦ ꯈꯪꯂꯕꯗ ꯌꯨꯍꯦꯟꯁꯨ ꯆꯪꯉꯛꯂꯒ ꯅꯣꯡꯂꯨꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯋꯤꯁ ꯇꯧꯔꯛꯄꯅꯤ ꯅꯤꯛꯁꯨ ꯌꯦꯡꯂꯤꯕ ꯄꯦꯄꯔꯗꯨꯗ ꯁꯨꯝ ꯃꯤꯠꯐꯝ ꯊꯝꯂꯒ ꯃꯣꯔꯅꯤꯡ ꯁꯔꯅ ꯉꯔꯥꯡ ꯁꯦꯝꯂꯛꯈꯤꯕ ꯂꯤꯁꯇꯨ ꯐꯖꯅ ꯆꯦꯛꯁꯤꯟꯅꯗꯤ ꯁꯦꯝꯈ꯭ꯔꯦ ꯑꯁꯣꯏꯕ ꯄꯥꯝꯗꯕ ꯌꯥꯎꯔꯤꯕ꯭ꯔꯥ ꯁꯔ ꯌꯥꯎꯔꯒꯁꯨ ꯁꯦꯝꯗꯣꯛꯆꯍꯧꯒꯦ ꯌꯥꯔꯦ ꯀꯩꯁꯨ ꯁꯣꯏꯗ꯭ꯔꯦꯗ ꯋꯦꯕꯁꯥꯏꯠꯇ ꯑꯞꯂꯣꯗ ꯇꯧꯕꯗꯤ ꯅꯪꯅ ꯇꯧꯈ꯭ꯔꯣ ꯑꯗꯨꯒ ꯅꯣꯇꯤꯁ ꯄꯦꯄꯔ ꯑꯣꯏꯅ ꯕꯣꯔꯗꯇ ꯊꯥꯒꯠꯄꯒꯤꯗꯤ ꯑꯩꯅ ꯑꯣꯏꯅ ꯑꯇꯣꯞꯄꯗ ꯍꯥꯏꯔꯒꯦ ꯍꯣꯏ ꯁꯔ ꯅꯤꯛ ꯐꯥꯏꯜꯗꯨ ꯄꯨꯂꯞ ꯌꯨꯍꯦꯟ ꯃꯉꯣꯟꯗ ꯁꯤꯟꯅꯈꯤꯕꯒ ꯐꯣꯟꯗꯨ ꯂꯧꯊꯣꯛꯂꯒ ꯀꯅꯥꯗꯨꯅꯣ ꯑꯃꯨꯛ ꯀꯣꯜ ꯇꯧꯈ꯭ꯔꯦ ꯌꯨꯍꯦꯟꯁꯨ ꯐꯥꯏꯜꯗꯨ ꯄꯨꯔꯒ ꯊꯣꯛꯈ꯭ꯔꯕꯅꯤ ꯐꯣꯟꯗ ꯊꯝꯈꯤꯕꯒ ꯉꯥꯏꯍꯥꯛ ꯑꯃꯨꯛ ꯍꯧꯒꯠꯂꯒ ꯔꯨꯝꯗꯨꯃ ꯊꯨꯡꯅ ꯍꯟꯒꯠ ꯍꯟꯗꯥ ꯆꯠꯂꯛꯏ ꯑꯣꯏ ꯊꯪꯕ ꯃꯈꯨꯠꯇꯨꯅ ꯈꯣꯡꯒ꯭ꯔꯥꯎꯒꯤ ꯄꯣꯀꯦꯠꯇ ꯍꯨꯝꯂꯤ ꯑꯗꯨꯒ ꯌꯦꯠ ꯊꯪꯕ ꯈꯨꯠꯇꯨꯅ ꯃꯥꯒꯤ ꯐꯣꯟ ꯄꯥꯏꯔꯤ ꯌꯦꯡꯕꯗ ꯃꯁꯥꯗꯣ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯕ ꯂꯣꯏꯅꯔꯤ ꯍꯥꯏꯕ ꯑꯍꯧꯕ ꯑꯃꯅ ꯎꯕꯗ ꯑꯗꯨꯃꯛ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯂꯅꯤ ꯐꯣꯟꯗꯨ ꯊꯥꯡꯒꯠꯂꯒ ꯌꯨꯍꯦꯟꯒꯤ ꯅꯝꯕꯔꯗ ꯀꯣꯜ ꯇꯧꯁꯤꯜꯂꯤ ꯌꯨꯍꯦꯟ ꯃꯥꯁꯨ ꯀꯣꯜ ꯂꯥꯛꯄꯒ ꯉꯥꯏꯔꯝꯕꯒꯨꯝ ꯁꯠ ꯍꯦꯛꯇ ꯄꯥꯏꯈꯠꯂꯛꯏ ꯍꯦꯂꯣ ꯐꯥꯎꯕ ꯈꯨꯝꯕ ꯅꯪꯗ꯭ꯔꯤꯉꯩ ꯅꯤꯛꯅ ꯌꯨꯍꯦꯟ ꯑꯞꯂꯣꯗ ꯇꯧꯈ꯭ꯔꯕꯣ ꯍꯣꯏ ꯁꯔ ꯍꯧꯖꯤꯛꯇ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯑꯩꯁꯨ ꯁꯔꯗ ꯍꯥꯏꯒꯦꯅ ꯇꯧꯔꯝꯕꯅꯤ ꯑꯣꯀꯦ ꯊꯝꯃꯣ ꯐꯣꯟꯗꯨ ꯐꯠꯀꯛꯂꯒ ꯅꯝꯕꯔ ꯑꯃꯗ ꯀꯣꯜ ꯑꯃꯨꯛ ꯍꯤꯁꯇ꯭ꯔꯤꯗ ꯆꯪꯂꯒ ꯃꯈꯨꯠ ꯈꯨꯕꯤꯗꯨꯅ ꯍꯥꯏꯐꯦꯠ ꯏꯟꯈꯠꯂꯒ ꯊꯤꯔꯛꯂꯦ ꯎꯔ ꯃꯥꯜꯂꯦ ꯍꯥꯏꯐꯦꯠ ꯊꯦꯡꯈ꯭ꯔꯦ ꯅꯝꯕꯔꯗꯨꯗ ꯑꯁꯨꯝꯅ ꯀꯣꯜꯗꯨ ꯄꯥꯏꯔꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯅꯥꯀꯣꯡ ꯃꯌꯥꯗ ꯅꯞꯁꯤꯜꯂꯒ ꯊꯝꯂꯤ ꯃꯥꯒꯤ ꯐꯣꯟꯗꯣ ꯉꯥꯏꯉꯝꯁꯤꯡꯉꯝꯗꯕꯒꯤ ꯃꯇꯧ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯥꯒꯤ ꯆꯤꯌꯔꯗꯨꯗ ꯃꯈꯨꯠꯇꯨꯅ ꯍꯥꯏꯐꯦꯠ ꯉꯥꯛꯂꯒ ꯃꯄꯥꯜꯒꯤ ꯑꯣꯏꯕ ꯁꯪꯁꯥꯔꯗꯨ ꯌꯦꯡꯂꯛꯏ ꯊꯣꯡꯅꯥꯎ ꯍꯥꯏꯕ ꯂꯩꯇꯦ ꯒ꯭ꯂꯥꯁꯅ ꯈꯥꯕ ꯈꯨꯗꯤꯡ ꯕꯤꯜꯗꯤꯡ ꯑꯣꯏꯕꯅ ꯑꯣꯅꯤꯡꯕ ꯃꯥꯏꯀꯩ ꯑꯃꯗ ꯑꯣꯟꯕꯗ ꯑꯗꯨꯃꯛ ꯃꯄꯥꯜꯒꯤ ꯑꯣꯏꯔꯤꯕ ꯁꯪꯁꯥꯔꯗꯣ ꯏꯔꯥꯏ ꯂꯥꯏꯅ ꯎꯔꯕꯅꯤ ꯂꯥꯛꯂꯤꯕ ꯀꯣꯜꯗꯣ ꯂꯥꯏꯖ ꯊꯣꯏꯅ ꯊꯕꯛ ꯆꯤꯟꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯀꯣꯜꯗꯣ ꯉꯁꯥꯏꯅ ꯄꯥꯏꯈꯠꯄ ꯌꯥꯔꯕꯅꯤ ꯃꯥꯒꯤ ꯍꯦꯛ ꯅꯥꯀꯜꯗꯒꯤ ꯅꯥꯏꯇꯣꯝ ꯈꯤꯡꯂꯒ ꯂꯩꯔꯤꯕꯗꯣ ꯐꯣꯟꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟꯗꯨꯗ ꯁꯔꯂꯣꯛ ꯍꯥꯏꯅ ꯆꯣꯡꯊꯣꯔꯛꯄꯗꯨꯗ ꯃꯥꯁꯨ ꯍꯦꯛ ꯄꯥꯏꯈꯠꯇꯕꯅꯤ ꯄꯥꯏꯈꯠꯂꯨꯔꯒ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯈꯟꯕꯗ ꯃꯥ ꯍꯦꯟꯅ ꯄꯥꯏꯒꯗꯕ ꯇꯟꯕꯅꯤ ꯐꯅ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯃꯆꯤꯟꯗ ꯋꯥꯍꯩ ꯈꯔ ꯄꯉꯥꯡ ꯉꯥꯡꯖꯔꯁꯨ ꯈꯧꯇꯛꯇꯤ ꯆꯥꯔꯤꯕꯅꯤ ꯃꯥꯁꯨ ꯍꯥꯟꯅꯗꯒꯤꯁꯨ ꯍꯟꯗꯛꯅ ꯈꯔ ꯑꯃꯨꯛ ꯍꯦꯟꯖꯤꯟꯈ꯭ꯔꯕꯅꯤ ꯃꯥꯅ ꯅꯤꯛ ꯃꯉꯣꯟꯗ ꯍꯪꯒꯠꯅ ꯌꯦꯡꯕ ꯑꯃꯗꯤ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯍꯥꯏꯕ ꯉꯝꯃꯛꯇꯕꯁꯦ ꯉꯝꯍꯜꯂꯛꯇꯕꯗꯒꯤ ꯃꯔꯝꯁꯨ ꯂꯝꯍꯦꯟꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕ ꯏꯀꯥꯏꯊꯤꯕꯤꯁꯤꯡꯒꯤ ꯂꯛꯇ ꯆꯠꯂꯤꯕꯤ ꯅꯤꯡꯉꯣꯜ ꯃꯥꯗꯤ ꯍꯦꯟꯅ ꯏꯀꯥꯏꯖꯈꯤꯕꯅꯤ ꯍꯥꯟꯅ ꯎꯠꯈꯤꯕ ꯃꯥꯒꯤ ꯁꯛꯂꯣꯟ ꯑꯃꯅ ꯀꯔꯤ ꯍꯥꯏꯔꯝꯒꯅꯤ ꯈꯪꯂꯝꯒꯅꯤ ꯈꯟꯕꯗ ꯏꯀꯥꯏꯕꯅ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯂꯥꯛꯂꯕꯤ ꯃꯥꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯏꯀꯥꯏ ꯈꯪꯗꯕꯤꯒꯨꯝ ꯃꯇꯧ ꯎꯠꯁꯤꯜꯂꯨꯔꯕꯗꯤ ꯃꯥꯕꯨ ꯇꯧꯉꯝꯕꯤꯅꯤ ꯍꯥꯏꯕꯤꯈꯤꯅꯤ ꯈꯟꯕꯅ ꯑꯃꯨꯛꯁꯨ ꯃꯤꯄꯥꯏꯕ ꯄꯣꯛꯆꯩ ꯍꯥꯏꯉꯝ ꯇꯧꯉꯝꯗꯕꯤ ꯑꯣꯏꯍꯜꯂꯛꯄꯅꯤ ꯋꯥꯈꯜ ꯃꯌꯥꯝꯁꯤ ꯈꯜꯂꯤꯉꯩ ꯇꯧꯔꯛꯂꯤꯕ ꯅꯤꯛꯀꯤ ꯀꯣꯜꯗꯨꯁꯨ ꯇꯠꯈ꯭ꯔꯦ ꯁꯣꯝꯗ ꯅꯤꯛꯁꯨ ꯃꯥꯒꯤ ꯀꯣꯜ ꯄꯥꯏꯕꯤꯔꯛꯇꯕꯗꯨꯗ ꯃꯥꯒꯤ ꯀꯣꯜꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯊꯧꯁꯥꯗꯕꯒꯨꯝ ꯂꯧꯕ ꯃꯥꯟꯕ ꯃꯑꯣꯡꯗꯨꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯅꯤꯡꯂꯛꯏ ꯑꯔꯣꯏꯕ ꯑꯣꯏꯒꯦ ꯈꯟꯅ ꯄꯥꯏꯕꯨ ꯄꯥꯏꯔꯛꯂꯕꯁꯨ ꯄꯥꯏꯔꯛꯇ꯭ꯔꯕꯁꯨ ꯀꯣꯜꯗꯣ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯇꯧꯁꯤꯜꯂꯤ ꯁꯣꯝꯗꯁꯨ ꯂꯥꯏꯖꯗꯤ ꯀꯣꯜ ꯇꯠꯈ꯭ꯔꯦ ꯐꯔꯦ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯑꯃꯨꯛ ꯍꯟꯅ ꯑꯅꯝ ꯀꯟꯕ ꯃꯇꯧ ꯎꯠꯇꯨꯅ ꯇꯧꯁꯤꯜꯂꯛꯄꯗ ꯎꯕꯗ ꯍꯥꯏꯐꯦꯠ ꯍꯩꯅꯤꯡꯗꯅ ꯄꯥꯏꯗ ꯌꯥꯗꯒꯨꯝ ꯇꯞꯅ ꯄꯥꯏꯈꯠꯂꯤ ꯊꯕꯛ ꯌꯥꯝ ꯆꯤꯟꯕ ꯃꯤꯔ ꯅꯪ ꯀꯣꯜ ꯇꯧꯔꯛꯑꯗꯤ ꯄꯥꯏꯕ ꯍꯩꯇꯕ꯭ꯔꯣ ꯃꯔꯝ ꯑꯃ ꯂꯩꯔꯝꯅꯤꯁꯦ ꯅꯁꯥꯅ ꯈꯪꯗꯕ꯭ꯔꯥ ꯇꯧꯅꯨ ꯑꯗꯨꯝꯕ ꯑꯩꯒꯤ ꯀꯣꯜꯁꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯑꯣꯡꯗꯣ ꯇꯧꯔꯛꯀꯅꯣ ꯂꯥꯏꯖꯅ ꯋꯥ ꯐꯥꯎꯕ ꯉꯥꯡꯕ ꯅꯪꯗ꯭ꯔꯤꯉꯩ ꯍꯦꯛ ꯄꯥꯏꯈꯠꯄꯒ ꯏꯁꯧ ꯃꯌꯥꯝ ꯑꯃ ꯂꯥꯡꯁꯤꯜꯂꯛꯄꯗꯨꯅ ꯂꯥꯏꯖ ꯍꯟꯗꯛꯇꯤ ꯈꯨꯝꯐꯝ ꯈꯪꯗꯦ ꯃꯇꯥꯡꯗꯨꯗꯗꯤ ꯃꯥꯅ ꯂꯥꯟꯕ ꯀꯧꯔꯨꯕꯅ ꯀꯔꯤ ꯍꯥꯏꯔꯒ ꯁꯦꯡꯗꯣꯛꯁꯤꯒꯦ ꯈꯜꯂꯛꯄꯗ ꯇꯨꯃꯤꯟ ꯂꯩꯕꯁꯤꯅ ꯎꯄꯥꯏ ꯑꯣꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯁꯥꯎꯔꯦ ꯈꯪꯂꯤꯕ ꯅꯨꯄꯥꯁꯤꯗ ꯃꯥꯁꯨ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯗꯅ ꯑꯃꯨꯛ ꯇꯨꯃꯤꯟ ꯂꯩꯁꯤꯜꯂꯕꯗꯤ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥꯁꯨ ꯈꯪꯕꯅ
wai ama kangthoknaba hotnari. Ai wadu haiba loidringe handak suningna sawningma manba maongda khonjel du wawrap hairaklami. Yare khangi. Nangi huranbaduna tawradi nangsu paidoi natro. Matang sari ra sadri ra khangdana sarokliba nupa magi maongsida laizat tasengna wangang pam khangdre. Maning mamang thachin bai du hek thokre. Oihan bani lonthok tabi mitang biso nupa mana khudaksida. Lusina tawradi nangsu paini ne. Pangang pasu kochi kotradi yadabra khangde. Laisa matom ta murmum suan bani adubu manas manasingba nupase hafet wawri tahorabra kaino hangaklami. Kaino wadu haini na haradi tanaba haiba yadabra. Natom da tanaba haradi kanan tadorige. Natom da tanaba haiba already haidrasu yare. Nasana dum khangjaramnina. Kaiso kaide. Tabli moli ahanbu oina mapung phana khumjarakpa wahini. Ngayak tumin leibaga niksu haigadaba wado ngang bawraklami. Tabra wahege. Tai. Hayeng ni thabak law. Selected candidates singi list to yeningasu website changaga yengba yarabani. Hairagani haiba magi manglanda po khaludaba wahi ama irai lain hairakpaduda laisa ngayakti ngakpa amadi thajadabana masado thumatkiduna wa phawa ngangani kawkhai masa matomta manglaga lei. Matau uragom niksu makha tarai. 9:30 exact. Hayeng yoina dress code nangna pamba setpada aina thingma piroi. Laisana wahai ama kangthorak tabaduda niksu kaiso hairudre makha ta thada thammake pau haida koldu fatkai. Somda laisadi hauju pau thajadri ngasai nikki wahai ki mangbuduna hauju pau nisagi mayaina mangbugum mangli. Laisa tarabro laizao mapaldagi mache misnana kaurakpaduda laisa gyan lai. Yenglama mit pham hongduna magi phone gi screen da hanna yinglei. Aduba tasengna khanghaudre nikna call kakre haibado. Thajadaba mit yeng aduga loinana phone gi screen da dumak yingli. Magi thabak selection phangbagi harauba nungaitabagi mami sutade. Mai thongda dumak hanagum hamu leiri. Tasengna magi maphamdadi haraupam masu khangdrabani. Karigi lei maram amadi lei. Adubu ma kanada su kari su haida matam khradi lot lage khalle. Amuksu khalaktaba nate karigi nikna mabu selection tawribano haiba. Interview da hanglakliba wahang amadi mana piramgi response yengurakti ma selection tawpam thoktabani. Adubu kari khanbadagi mabu selection tawribano haiba siso achoba wahang ama oiri. Amabu oiraso mama magi amadi machegi khalaga hayingsi chatlagi haibase chap yungna lepkhre. Mathangi numituni phone da lolakkiba wahai kharado ngakchari bahaido hoire male. Ayuki pung 8:18 chatpada maso showroom da yaurakle. Lesum da yaliba bag mari da charjet makhut ani changduna paisallaga sorama sang hondoklaga manung chai. Ma'am biometrics. Security ki wahai da laisa gyan tara male. Taklakliba singdu phajana ilamlaga manung da chumring sangaklaga ahan banumit oibagi nikpo hana unaba magi Kevin tamtli. Sumlak pada thongjal du da leplare thong du glass oibana manung mapal phawdok phawsin line urubani. Atopa miyoi amatana manung da leiba udabaduda masu thong du haifet illaga masadu khaje room du da changaklaga. Ai khonjel du hek tabaga nik mamai fatnon khalaga. Chango. Laisa moli changaklaga chokri du da tapna famthai. Phamna nikta sumun na yingba ngamda kufet kafet yingli. Hanadagi hamu nga nikto black ngaktani su tawramliba. Black formal shirt, black blazer, black trouser, oi thangba khudangda irang langna siriba gold color gi watch. Amadi ngaksam da yaliba piktakpa platinum chain. Yingbada hanadagi ngasine hena attractive oikre. Oba khuding ahallage maongni. Tongan basaklon amani mana ngasi lawrakliba siso. Khudang gari do thangkatlaga pungdu yingli. Kamai daino 9:30 exact haikraga 9:30 ga second 43 satkrishina. Laizanga club tingak nikte yingli. Adubu ne khangsinadaba usinadabagum magi thokpa manganglei. Any office or institute amada thabak toge hairadi mafamdugi rule hana ngakna chatpataba. Ahan manumisu oiranga haigibo wasu ngakte. Matung tarakpada ina kamai thajani. Mamai du sa kayam lum tharamanu khangde
Arai ke luktaragani famlibado laisa. Niki hairakliba wahaiduna hina luman kibagi. Piktak tauzabi nupi magi mamaise. Ikaibasu pokle. Nungaitabasu pokle. Second khara chonthabagi mabu asuk thazadaba. Chanabi ngaktabagu ngaglakpase tabada. Mata sengni nungaizade. Adubu kari hairuni. Mathak thongbani. Tautharakpa others khudingso ngakna chatpatabani. Sorry sir. Nik masado pulap chakriduda ngatharaga. Khutsa thingdo karan chansinaraga. Laisa mangwana summunna yenglaga mifam thamduna hairaklami. Yare thokro. Makani staff singa leiro. Wadu ngangna nik table mathakta laiba. Chena ani hum yawba faldo. Laisa gi mamangda langsinboy kayboy tawna piraklami. Adu fazana paraga munna khanglakanda aginakta mung lakadawa. Laisa su faldo bulawraga makut ani changuna kolaga kaiso haingam tawum zadabi tusonabi amagum moli hagolaga thokre. Hausikta da nikto yaton khazik uhallaga machin namaso haifet chingkhalaga magi magul leiba tangna nokpa minok ama mikuptuda noglei. Nang khakna mi otpa hebra dandine nushi dande.